Mamangi parta Mackenzie-na John amadi Elishanbu kainabagi bidai pireba matungda mahakna London adugi yumda lehauki aduga John amadi mahaki family na France ta leba crater adu tamna laki gari manungda Dr. Amina na hairaki crater leba mafam maduda pung ani muki matungdadi ekhoi yaubasu yai asum tawna gari manungda wari sanaduna chatlingaida khanghaudana gari manung aduda miyoy anina nungmaina kapsalaki Dr. Amina nungmai maruna paduna yamna thina soami gari adu break khangpha farami matam aduda John-na Neden amadi Ellison da hairaki gari manung aduda nondaduna layu mapan tholakanu attack torokpa miyoysing aduna makhoi masen launaduna gari gi engine da nungmaina kaptanaba hainaki maramdi gari adu makhoina pambagi attack toroklibani attack torokpa miyoysing adu gari tamna jangjalaki John su gari manungdi kumdaraktuna attack torokpa miyoysing aduda handuna nungmai kapki attack torokpa miyoy ama John-na yamna haina singna nungmaina kaptana hatki tunglomda leba nupa amasu John-na nungmaina kapki haina tawba matamda John gi nungmai maru adu loithoki tanja aduda tunglomdagi Ellison-na nungmaina kaptuna attack torokpa nupa adu hatki mi amukta halakpa natribanina Ellison-na nupa adu hatpa matamda Ellison sok chatki John-na Ellison bu konjanbiduna karisu tawroi haiduna phadabirami adubu Dr. Aminadi nungmai maruna panbadagi khudak aduda siki Dr. Aminagi asiba hakchang adu John-na leinungda phumjanbirami Dr. Aminagi thawaina santi oina sargada chatkinabagidamak John-na prayer tawbirami Neden-na John-da hanglaki mi ama siba kanda ekhoina prayer tawriba si karigino John-na khumlaki mase ekhoigi ariba chatnabini karigumba kanda asiba mi adugi mamit anida koin ani hapchanba yawi maramdi asibagi turin adu lanthongnabagidmakta hi thauba nupa adu da pina paisani Dr. Amina yaudabida makha taba journey adu makhoi ahum chalami matam khara chatlaba matungda komdawna tawba yamna chawba jaga ama thingnarami Ellison-na hangaki masibu English channel natabra John-na khumlaki hoi English channel oirambani adubu hojikti oidre aina angang orikanda aigi ipaga aiga France satpa matamda jahaz tongduna mafam asidagi chatlibani mayam English channel hairiba asi England amadi France ki marakta leiba Atlantic Ocean ga North Sea ga samnafamni mafam asi 560 km muk pakpa samudra macha amagumani English channel hairiba mafam asi yamna maruiba mafam amani mafam asida maruiba business tawfam amadi transportation kaya tawnaribani mayam hojik film asida muk laklasi Neden-na John-da hanglaki mafam asi hana ising ngakta oirambra John-na khumlaki mafam asi hanadi samudra oiramlibani ising ngaktani mafam asidagi France fawba 20 miles pakpa samudra leramlibani English channel asigidamak lan kaya thokrabani adubu hojikti punamak adu mangkhre asum tawna ising letraba samudra aduda car adu thauduna English channel adu lanthoraki matam kharagi matungda yamlaba gari sing khamduna lenerami makhoi kumdaduna yengba matamdadi lambi adu yamna chawna crack chatpadagi chatpa yadadana lerami atai leramliba miyoising asisu clock haiba comment aduna semba crater adu tana chatkadabagi laknaribani upai leitabadagi John amadi mahaki family gari adudagi kumthaduna crack chatlaba lambi adu thaurigi thong aduda chatuna lanthokpa tarami Neden-na thaurigi thong adu ubada kibadagi thong adu lanthokpa ngamui haina hairaki John-na Neden-bu karisu tawroi aigi itum inaru haiduna themjanbirami asum tawna John-na mamang thaduna Ellison amadi Neden-na tungda inaduna thaurigi thong adu lanthokpa horami thong adu sumna tangi thaurina khaktang sabanina chatpa matamda yamna nomami tanghai chalakpa matamda kallaba nungsitna maikai khangdana humlaki kallaba nungsit aduna makhoi pumnamak humtokke tawrami adubu makhoi pumnamak thauri aduda chetna yanduna leinaki laibak phabadagi makhoi ahumak thaurigi thong adu asoi angam yaudana lanthokki adubu laibak thibadi makhoini lanthoklibasi crack chatlaba lambi adugi tangkhai yobada ngairibani mayaidani makhoini hojik leiribasi mathangi crack adu lanthokpada sijinariba thong asidi kairak sing adu samjannaraga saba thongni ikhang khanghodana tanja aduda jwar habasu horaki khonglei tuna makhoi ahumak kairaki thong aduda lanthokpa horaki makhoina lanthokpa loikraba thaurigi thong adusu jwar kanna habaduna thauri adu talakki maduda lanthoknaba honaramba miyoi kaya amasu makhada tasinki
ꯀꯩꯔꯥꯛꯀꯤ ꯊꯣꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯕ ꯖ꯭ꯋꯥꯔ ꯍꯥꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯩꯔꯥꯛꯀ ꯊꯪꯅꯅ ꯂꯩꯕ ꯀꯩꯔꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯃꯈꯥꯗ ꯇꯥꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯈꯤ꯫ ꯃꯤ ꯈꯔ ꯑꯃꯗꯤ ꯀꯩꯔꯥꯛꯇꯨꯗꯒꯤ ꯇꯥꯈꯤ꯫ ꯃꯈꯣꯏꯒꯤ ꯀꯩꯔꯥꯛꯇꯨ ꯃꯈꯥꯗ ꯇꯥꯈꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯅꯦꯗꯦꯟꯅ ꯂꯩꯕ ꯀꯩꯔꯥꯛ ꯑꯗꯨꯗ ꯆꯣꯡꯖꯜꯂꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯣꯡꯖꯜꯂꯛꯄꯒꯤ ꯐꯣꯔꯁ ꯑꯗꯨꯅ ꯅꯦꯗꯦꯟ ꯀꯩꯔꯥꯛ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯀꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯖꯣꯟꯅ ꯅꯦꯗꯦꯟꯕꯨ ꯌꯥꯟꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯆꯣꯡꯖꯜꯂꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕꯗꯒꯤ ꯃꯈꯥꯗ ꯇꯥꯁꯟꯈꯤ꯫ ꯅꯦꯗꯦꯟꯕꯨ ꯖꯣꯟ ꯑꯃꯗꯤ ꯑꯦꯂꯤꯁꯟ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯈꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯀꯩꯔꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤ꯫ ꯈꯣꯡꯂꯩ ꯊꯨꯅ ꯁꯦꯞ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯖꯔꯅꯤ ꯃꯈꯣꯏ ꯃꯈꯣꯡꯅ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯥꯝꯅ ꯑꯄꯤꯛꯄ ꯀ꯭ꯔꯦꯇꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯖꯤꯕ ꯄꯥꯟꯕ, ꯁꯥ ꯉꯥ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯈꯨꯟꯗꯥꯕ ꯌꯥꯔꯣꯏꯗꯕ ꯀ꯭ꯔꯦꯇꯔ ꯑꯗꯨ ꯎꯕꯗ ꯖꯣꯟ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯀ꯭ꯂꯕꯀꯤ ꯀ꯭ꯔꯦꯇꯔ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯇꯧꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯖꯣꯟ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ꯫ ꯑꯗꯨꯕꯨ ꯑꯦꯂꯤꯁꯟ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯒꯤ ꯀ꯭ꯔꯦꯇꯔ ꯑꯁꯤꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯇꯥꯔꯛꯈꯤꯕ ꯀꯣꯃꯦꯠꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯁꯦꯝꯈ꯭ꯔꯕ ꯀ꯭ꯂꯕꯀꯤ ꯀ꯭ꯔꯦꯇꯔ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯟꯊꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯖꯣꯟꯗ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩꯅ ꯅꯝꯃꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯈꯣꯏꯗ ꯍꯪꯂꯛꯈꯤ꯫ ꯖꯣꯟꯅ ꯍꯥꯏꯈꯤ, ꯑꯩꯒꯤ ꯏꯃꯤꯡ ꯖꯣꯟ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯃꯃꯤꯡꯅ ꯑꯦꯂꯤꯁꯟ ꯀꯧꯏ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ, ꯃꯃꯤꯡꯅ ꯅꯦꯗꯦꯟ ꯀꯧꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯖꯣꯟꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯂꯕ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠ ꯑꯗꯨꯅ ꯁꯦꯝꯈꯤꯕ ꯀ꯭ꯔꯦꯇꯔ ꯑꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯖꯣꯟꯒꯤ ꯃꯈꯨꯠ ꯁꯣꯛꯇꯨꯅ ꯑꯩꯒꯤ ꯏꯃꯤꯡ ꯗꯦꯅꯤꯁ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯗꯦꯅꯤꯁꯅ ꯅꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯕ ꯃꯥꯜꯂꯤ ꯍꯥꯏꯈꯤ꯫ ꯑꯦꯂꯤꯁꯟꯅ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯄꯤꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯀꯔꯤꯁꯨ ꯄꯤꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯃꯤꯟꯅꯈꯤ꯫ ꯗꯦꯅꯤꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯦꯃꯤꯂꯤ ꯀꯧꯊꯣꯛꯇꯨꯅ ꯖꯣꯟꯒꯤ ꯐꯦꯃꯤꯂꯤꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯔꯦꯗꯤꯌꯦꯁꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯦꯟꯗ ꯁꯣꯛꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯆꯠꯄ ꯉꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯅꯕ ꯏꯟꯕꯤꯗꯨꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯀ꯭ꯂꯕꯀꯤ ꯀ꯭ꯔꯦꯇꯔ ꯑꯗꯨ ꯑꯩꯁꯨ ꯊꯥꯖꯩ꯫ ꯃꯐꯝ ꯑꯗꯨꯗ ꯖꯤꯕ ꯄꯥꯟꯕꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯐ꯭ꯔꯦꯟꯁꯀꯤ ꯋꯦꯁꯇꯔꯟ ꯑꯦꯂꯥꯌꯟꯁꯅ ꯃꯐꯝ ꯑꯗꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯀ꯭ꯔꯦꯇꯔ ꯑꯗꯨꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯀ꯭ꯔꯦꯇꯔ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯐꯥꯎꯗꯨꯅ ꯀ꯭ꯔꯦꯇꯔ ꯑꯗꯨꯗ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯖꯣꯟ ꯌꯥꯝꯅ ꯋꯥꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯍꯤꯡꯗꯨꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤ꯫ ꯑꯦꯂꯤꯁꯟꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯑꯍꯤꯡ ꯆꯨꯞꯄꯗꯨꯃ ꯌꯦꯡꯗꯨꯅ ꯂꯦꯟꯖꯈꯤ꯫ ꯗꯦꯅꯤꯁꯁꯨ ꯑꯍꯤꯡꯗꯨꯃ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯦꯅꯤꯁꯅ ꯖꯣꯟꯗ ꯑꯅꯧꯕ ꯃꯦꯞ ꯑꯃ ꯄꯤꯗꯨꯅ ꯅꯣꯡꯃꯩ ꯀꯥ ꯍꯦꯟꯅ ꯀꯥꯞꯅꯗꯕ, ꯂꯥꯜꯍꯧꯕꯒꯤ ꯆꯥꯡ ꯍꯟꯊꯕ ꯖꯒꯥ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯆꯥꯡ ꯌꯥꯝꯅ ネꯝꯕ ꯂꯝꯕꯤꯁꯤꯡ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯇꯥꯛꯂꯤꯕ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯀꯃꯥꯟꯗꯔ ꯖꯨꯅꯦꯠꯀꯤ ꯕꯠꯇꯥꯂꯤꯌꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯀꯃꯥꯟꯗꯔ ꯖꯨꯅꯦꯠꯀ ꯅꯪꯅ ꯎꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯀꯃꯥꯟꯗꯔ ꯖꯨꯅꯦꯠꯀ ꯑꯩꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯁꯤ ꯀꯃꯥꯟꯗꯔ ꯖꯨꯅꯦꯠꯇ ꯄꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯁꯦ ꯑꯩꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯣ ꯈꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯀ꯭ꯔꯦꯇꯔ ꯑꯗꯨ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ꯫ ꯗꯦꯅꯤꯁꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕ ꯑꯗꯨꯗ ꯖꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯗꯦꯅꯤꯁꯄꯨ ꯃꯍꯥꯛꯅ ꯊꯥꯒꯠ ꯋꯥꯍꯩ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯅ ꯀ꯭ꯔꯦꯇꯔ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯀꯦꯃꯤꯂꯤ, ꯃꯍꯥꯛꯄꯨꯁꯨ ꯄꯨꯕꯤꯈꯣ꯫ ꯑꯩꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ, ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯕꯗꯨꯅꯤ, ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯃꯍꯥꯛꯇꯤ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯒꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯀ꯭ꯔꯦꯇꯔ ꯑꯗꯨꯗ ꯊꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯈꯣꯏꯅ ꯈꯔ ꯄꯨꯕꯤꯈꯣ, ꯑꯩꯅ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯦꯂꯤꯁꯟ ꯑꯃꯗꯤ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯦꯃꯤꯂꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀ꯭ꯔꯦꯇꯔ ꯑꯗꯨꯗ ꯄꯨꯒꯅꯤ ꯍꯥꯏꯅ ꯗꯦꯅꯤꯁꯇ ꯍꯥꯏꯔꯛꯈꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯦꯃꯤꯂꯤꯅ ꯃꯃꯥꯗ ꯑꯩ ꯆꯠꯂꯒꯦ, ꯑꯩꯅ ꯅꯪꯕꯨ ꯃꯤꯁ ꯇꯧꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯃꯥ ꯑꯗꯨꯁꯨ ꯋꯥ ꯉꯥꯡꯕꯗꯤ ꯉꯝꯖꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯇꯥꯡ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯤꯟ ꯑꯃꯅꯤ꯫
Kemili mapada nungsina konduna chatluki haiduna kainabagi bidai laurami. Asum tawna Kemili mama mapabu thadokduna John gi family ga loinana creator adu tamna chatki. Ngahak chatlaba matungda lambida ngahak pothaduna awa nungai gi wari sanarami. Tanja aduda khangawduna yamlaba army gi gari kaya ama makhoina pothaduna leiriba jaga aduda kanna thaujalakhi. Army sing aduna makhoida nongmaina namakhi. Army ama na hairaki mafam asida misam changba yade nakhoina hojik phawba hingduna leiriba se naraibak pharabani. Mafam khudimakta laloba kaya amana lumduna leiraga attack tawgi haiduna leiribani. Army aduna makha taraki nakhoi mafam asida kaidoba lakpano kadaida chatkadabano. Kemili na hairaki aikhoi commander Junet puthirakpani mahak adu aigi ipagi marumni aikhoi punna creator adu da chatkadabani. Army aduna hairaki mafam adu da chatki hairabadi war zone phawduna chatpatabani lanfam adu phawduna creator adu da yoba haibase oithoktabani. Jona army adu da commander Junet ki battalion adu phawbadang chatpada mateng pangbiyu haina haijaki. Asum tawna makhoi war zone adu da changjalaki. Army aduna luchingduna laloba sing aduna uroidaba jaga khanduna lakhi. Yamna wana lan maraktuda pakthaduna chelaklaba matungda bunker amada yorakhi. Army aduna hairaki mamangda leiriba jungle asi phawduna chatkadabani. Aduga army gi battalion ama lerangani mafam maduda Junet na commander oiduna leibani. Army aduna mateng pangbibagi John na thakatchari hairamduna makhoi khongjal thuna jungle aduda phawraga chatki. Asum tawna makhoi jungle adu phawraga laklaba matungda army gi camp ama thingdarami. Camp dugi nakanda awangba ching kaya ama urami. Kemili na hairaki wanglaba chingsang paring asi asingbagidi hana leramba nate. Kometna taraklaba matungda creator adu semba matamda chingsing adu creator dugi akoibada inthoraktuna semkibani. John hairaki aikhoi creator aduna leriba mafam aduda yamna nakchelagle. Game aduda changlaba matungda Kemilina commander Junet ki lefam hangami. John na game amagi manungda changduna leramba nupa amada commander Junet ko unaba pami haiduna hairaki. Denis na pirakiba photo adu John na nupa aduda utuna makha taraki. Commander Junet ka nupi macha asigi mapaga yamna luna tinaba marupni. Aikhoina creator lefam aduda chatpa matamda commander Junet na mateng pangbirakani haina Denis na hairapagi mafam asida lakpani. Nupa aduna John da magi matung inaru haina haiki. Aduga commander Junet ki asiba hakchang adu John da ulami. Commander Junet ki asiba hakchang adu ubada makhoi loinamak asa pumba kairami. Nupa aduna hairaki aibu warobiganu hojik aina tawba ngamba karisu leitre mafam asi thuna thadoktuna chapikro. John na hairaki amukta ngaibikho aikhoi mafam asida yoroknaba honabada awaba kaya ama mayoknaduna laklabani. Aikhoi creator aduda chachage aikhoi kanadasu phattaba thabak tawgadaba natte. Aise cancer na naraba misak amani. Aina hingadaba matam asi hapta ama ani khak ngairabani. Aigi family da aina makhoibu sep oiba jaga da pugani haiba wasak adudadi kahen biganu. Aigi wasak adudadi ngakan biyu. Ai karamba matamda sigadabano haibado haiba ngamdrabani. Chanbiduna amukta mateng pangbiyu. John na haijabadagi nupa aduna yabiraki. Nupa aduna army amada John gi family adubu bus da tonghanaba hairaki. John na nupa aduda thakatchari haina hairami. Asum tawna makhoi loina bus aduda kakhalami. Bus adu army na ngak senduna creator tamna thauba horami. Adubu khangawdana bus adugi mamangda bom ama pokhairaki. Laloba anina bus aduda attack tawrakhi. Bus senaduna lakpa army sing adu laloba aniduna nongmaina kaptuna hatokhi. Bus tongduna lakpa mi khudimak bus adudagi kumdaraknaba laloba aniduna hairakhi. Bus da tongiba mi sing adu laloba aniduna mathang chingdaba horami. John na election da haiki karisu pakhatkanu aina nakhoibu soidana creator aduda pugani aina wasaktuna hairi. Mi loinamak bus adudagi kumdagraba matungda John su bus adudagi kumdage tawbada John na laloba adugi nongmai adu munnaba honarami. Bus manungda makhoi ani yamna kanna phunarami. Mapanda lehuba laloba adusu makhoi mayam changduna phurami. Ngahak phunaraba matungda bus manungdagi nongmai makhon anirak thoklakhi. Lalhoba adu hatoktuna bus manungdagi John nongmai adu paiduna thoklakhi. John ubada election sor sangna hondokchaki. Adubu John su nongmai maru aduna palami. John hairaki ai karisu tawde
mafam asida atei la loba lerambasu yai maram aduna ekhoi mafam asi yamna thuna thadokuna chalasi Elisana bus adu ma thauge haiduna makhoi pulap crater adu tamna bus adu thaurakhi wangleba chingsing adu bus adu gi mateng na kakhalakhi bus adu makha tana thauba yadabadagi wangleba chingsing adu makhoina khongna kakhalami mafam adu yoksalakpada leising amadi mana masing hauba sing adu makhoina uba phangami mamai thangda awaba kaya mayongnaduna mafam asidabu yorabadi khanduna lakhiba clerk hairiba comment aduna semba crater adu makhoigi mamit magna ujarami John hairaki kayada phajaraba mafamno crater asigi matangda ekhoina khanjaraba sing adu chumlamle haina John yamna haraujaki makhoi loinamak mafam adu ubada yamna haraunarami mahaki mapana makhoibu mafam asida pubirakpagidamak nedena mapabu thagalami mapagi mathauna maringjel adu ubada neden haraujaki John harauna hairaki mafam asidadi nakhoi loinamak yamna laina khunda leitaba yaragani tanja aduda khanghodana John leimaida wandarakhi Elisana chenjanduna John bu kongkhatpirami matang asi yamna nungsiba sinnamani John gi aroiba mikup adu ubada Elisan thamoi sokna kapki mahakpu karida soikidagi haiduna mahakpu senabiduna ta laklaba mahaki mapa aduna leimaida taba ubada neden thamoi kaikhi mahaki nupi oina mahakna sidri phawba lepibagidamak thagatchari haina Elisanda hairamaga John sangsaradu thadokhi mahaki mapuroibagi thawai yaudraba hakchang adu ubada Elisan thamoi sokna kapki mapagi thawaina santi oina sargada chatpa ngamnabagidamak mapana takpiramba prayer sing adu nedena mapagidamak kapna prayer tobirami aroiba wahaida mapabu sep oina chatloko haiduna nedena mapada wish tarami asum tawna John na yamna wana honaduna mathwai phawba thadokpa pamuduna mahaki family adubu sep oiba jaga phawba thinbirami nupa amana mahaki family gidamak kadai phawba kathokpa ngambage haibado film asida mayek sengna utli makhoina leiriba crater asidadi contamination oiba lebak lehausu leitre radiation contamination oiba nonglei nususu changbang ngamdre mafam asidadi thakpa yaba ising fresh oiba loinamak phange mana masing hepalepan punamak ningthijana hauba ngame sanga uchek oya punamak mafam asida khundaduna leirabani crater asi mioibana khundabada khwaidagi khudong chagadaba mafam ama oirabani film asigi aroiba sinda John gi khonjel da asumna hairi numitna nongpoktagi tholakpa adu aina uba ngamdrabasu nakhoi di soidina uba phanglagani movie explanation asibu adumna khajiktamak oirabasu interesting lebiragadi like share amadi subscribe tawbiramo movie explanation gi feedback sing adu comment section da thambiramo adongi khubi amagi mamal yamni yami